Egypt ki afaba player football player Md.Salah gi matangda Afghanistan da oiriba lan gi wari gi maramda khanbada kokta Taliban gi wakhal ta lakle masidagi khara divert oinaba football world da amuk changsinsi afaba footballer singi marakta gi ama oiriba Md.Salah gi biography matek ama amuk share tawjage young generation games amasung sports ta thawai yoriba sing amasung games sports ki taibangda afaba moigi career semge khaliba singi motivation oinaba Egyptian Messi haina khangnaba Egypt ki mi singnadi Pharaoh haina mingtholiba football forward player Md.Salah, Cristiano Ronaldo, Lionel Messi, Neymar gumba afawa player singi category da chankraba player amani mahaksu. Mahak 1992 gi 15 June da Egypt ki Nagrik Besion kauba mafam da pokpani magi mapamamana Pambana Larik Wangna Haiba government job ama tauba icham chamba adubu standard ti oiba life ama semge khanjarambani adubu mahak completely tayon na duna chatkhi mama mapana football player ama oiba pamlamde adubu mahak world class footballer ama oikre Faugrabadi asubna pikling aidagi Md.Salah football yamna pamjarakpani masada extraordinary technique yaurakibani adubu chauraklagadi mama mapagi restriction lerami game asida maramaduna mahak lotna TV da football match khak yengbase yamna thawai yauki angang oiringai English ta wa ama hai the man I see is the man I will be isana yamna pamjaba amasung oiningliba adum namak ai oigani haibani Md.Salah su adum mangai mana pamjaba fil aduda mahak afauba oikre Md.Salah hojik Liverpool gi club ta sanai amasung magi jersey number 11 ni mahakna chahi tara nithoi surukpa tanjada mana pokna fam area duda khwaidagi heiba football player amagumna mayamna sakhang bahokibani magi chahi na tara ni pan surakpa matamda makoi gi city gi football club VL Makalun kauba asida join tauki haibadi sarbahuki masiga loinana professional football career su hauki masigi kharani tungda mahakpu Egyptian Premier League ki achoba team da sarabagi chance piki nomagi magi performance fajaraki masigi matungda mahak vessel da sanabagi khudong chaba phangki matang ase mahaki career gi haurakpa matam haibadu da mangairi league adu mahaki matengna ngamki magi ming yamna chatki season adu loisalakbada mahak won the gold player award khudol piki magi outstanding performance aduga tungda Premier League ki damak Chelsea club na mahak bulosinduna contract sign tauki contract aduda mahak na fangba amount ado 11 million pounds ni amasung mahak Chelsea gi team player oiki 11 million pound haibase Indian money da parwabadi masing yam krapotni chawrak na 1.3 billion mukni punsia ma phamlaga sarabasu loiroidaba adugumbai amount ni masigi matungda Florentine amadi Roma team na Md.Salah bu makhoi da pusinaba silakhi aroibada team ani asina mahakpu contract ki damak 15 million euro piki Indian money da hydrabasu yare billion ani gi mathaki wani asumna Md.Salah 2015 da Florentine gi oiraga sanai aduga 2015-16 da Roma gi oiraga sanaki Premier League ta leptana ngambagi damak Liverpool na yamna chobo offer ma tauki madu yamna chobo record amani Premier League ki damak Liverpool na Md.Salah bu magi team da punsinbagi damak 36 million pound gi offer torki masina amuk billion 6 mathak ki paisa gi offer oikre yam krapot ni hojik mahak Liverpool gi player amani Md.Salah na Premier League ki career da 62 goals hena tawkre national games da 42 goals hena tawkre afauba player oibagi damak award kaya recognition kaya fangkraba adugumba player ni mahak ase mahak phangkiba singi manungda SAF Golden Player Award Premier League Golden Boot Award Premier League Player of the Year Premier League Player of the Month PFA Player of the Year asina chingbani mahaki goal tobagi style su yamna phajai mahakna goal tobaga sajda
masibu sujud hai arbida prostration English ta kawi mahakki style da ngaujaba mi masing lakngamdana lay. Md.Salah luhongkre 2013 da magi kauba nupi amaga machanupi ani leijere mingna makka kawi amana kayan kawi. 2020 da mahaksu covid na narure sen leibanina tension leiba kangbunati. Salah ki life yamna luxury style ni car kayani leiriba madugi manungda Lamborghini Safari kaino yamkre maki yum singduna pajabagi wadi amuk kari haini football taibangi wangmada mahak Adidas company ga sponsorship deal lay mahak Adidas ki X18 boot tongi Salah laira babu yengi hairi magi income dagi saruk ama laira basingda pithok I hai 1990 gi manungda Salah ki matengna World Cup final yorakhiba Egypt na World Cup final yorakhiba sigi damak Egypt ki school amagi ming magi mingda onthoki masi sufajaraba record amani magi life ki afawbo miyama oiba haibase mama leibak ki oina yamna chauthok saningai ni aikhoi gi maraktagi su afawbo kaya thokre kaya ama thorakani haiba thajei aikhoina makoibu support tawduna yokhat kadabani video si gidamak thagatsari video si yengbibidamak like amatang di pibiyu aduga loina na channel asida anawbar di subscribe to sinbiyu masimatanga haijari.